District ki Machi Police Station ki manung channa leiba Tuishimi Village Baptist Church Sanggaba yagani Yaroi Haibagi Wahouda ningai shangdanarakpadagi khut thoknarakpadagi Meeoi ma Sokle Church ki chei kya amang thokhre thokdok asi ngasi ayuk pung 12 rom tarabada thokhibani thokdok aduda soklaba Meeoi adudi Nungorok Village dagi khamba saka chahi yang taruk apokpa sangtrim don kawi mahak church Sanggaba gi thoram adu video coverage togduna leiba cameraman ni hairi thokdok adu gi matangda church ki thopu bani haiba nupi amana hai maring naga Baptist Association MNBA gi makhada nauna saba Tuishimi Baptist Church asi church ki assembly na ningai ngasi sanggaba haina yanaki Church Sanggaba asida dictation minister oina MNBA gi executive secretary oiba Meeoi ma khallubadagi construction committee gi maikaidagi yetnaba lakhi masina maram oiraga nakal ani gi marakta yetnaba lakpadagi district administration Tengnoupal gi kaidagi khatna chainaba thorapa yai haiduna ngasi ayuk anganbadagi Bharatiya Nagarik Suraksha Sanhita BNSS ki makhada mi masing yamna tinbada athingba thamki athingba asi leibana maram oiraga Machi Police ki team amasu mafam aduda pamdaba thokdok thoktanaba ngak senduna laikhi adubu hana chepau chatkhiba adugi matung inna church adu ribbon kaktuna Sanggaba loirakpada construction committee gi secretary ni haiba Meeoi amana atopa khuldagi naha kaya khomduna puraklaga church manung gi chei kya thugayai khaiduna amang atak thokhalamki madugi matungda church adu dagi khara chatlaga leiba DK Moselfa koba Meeoi amagi yumda nungna thomjenduna yum adu amang ata thokhalamki loinani yum adu da chak chadun leiba cameraman saka khamba tamthina furambani hairi asokpa adu palilda leipa kuntaruk suba Assam Rifles ki team amana mafam adu dagi puthoktuna Kakching lamdongda leiba Jivan Hospital da layeng chathari hairi irang thokpagi paw adu tabada Tengnoupal District ki SP Rahul Gupta yauna ahenba security force sing thomjenduna miyamgi irang adu laksinaba honakhi amadi makha taba pamdaba thokdok thoktanaba ngak senbagi thabak chathari haina su paw sina makha tari planning chinokha bo adum acknowledge tawani decision de ekena decision maker ni ekoi church ki ko religious ki matumina ko pastor ka deacon chena decision maker ne ba ekoi ke ara rules and regulation ki matumina mutuna ekoi decision lokne decision lorga jite ekoi program sing se pan thok den roi ni yin kre ko pi kre mi me am thok reng se se aduga 144 CRPC se mukhaina mu impose tawrakhe ngasai mi myan tin ba yad na ngai uji planning committee sin china ko amuka impose tawrame